ama Phare Hairi security force SINGNA Jerivamgi lengang po pi Khuldagi na Tamenglong district tatbung khul fawada thiva HUMBAGI thabak CHATTHABADA magazine ga Loinana SLR ama magazine ga Loinana .303 rifle ama SBBL rifle manga .303 rifle gi life round kuntramapan SLR gi life round tara manga .303 cartridge kuntramanga SLR empty cases yang kaitaret rubber bullet humfudara taruk walkie talkie ama bulletproof jacket ani headgear ama magazine pouch ama hariba sing asini nakalama romda khongzom papal dagi lona thingkraba Lalhoullup RPF PLA ki kadar ama Phare Hairi Mag Visnupur amadi Thobal district gi mafam singda sengkai thumkai gi thabak CHATTHABADA amadi Lalhoullup aduda anoba miyoi changhanbada chauna senabani hari kadar adu chai sudabana maram oiraga juvenile justice act ki provision matung inna action lokhatkani hari